Hojik ako'y Bible pathok but John chapter 1 verse 29 the Gospel John panduk ama patatara kun mapan asida 29 John chapter 1 verse 29 the next day he saw Jesus coming toward him and said, "Behold, the Lamb of God, who takes away the sin of the world." Matang limita, masi John the Baptist, mahaki wahini, Jesus Christ lagi sebok John, mahapni iramba record orang wahini masi. Adu wahi asidi John the Baptist nangako kibane. The next day, matang limita Jesus Christ lawat pada, malhek madu ubaga yengu, ishor di yaw macha. Taibang asigi papa lo biki gadoba, lo bikra gadoba, yengu. Masih yang interesting way ini, John Jesus Kristus ubaga yengu ishor di yaw mau hai ne, ishor di yaw macha, ishor di yaw mau. Ma atau pawai yengu ishor di macha, ori atau pemayam Bible dah Jesus Kristus ini minggu ini pemayam sih nabi ya ne, atau bahaya ubaga ishor di yaw mau, ishor di yaw macha hai. Masih scholars mayam na New Testament gi scholars mayam like haiba mayam na masih gi verse yang interesting hoye hai chizal pada yang artha chendal verse am hoye me masih gi verse katna Genesis to Revelation asih gi artha khan me aba masih bu ma main pillar am hoye puri bu verse am hoye me the Lamb of God is surely yawmasa atu bu John the Baptist na masih gi wahi si karam na magi thumoy da or hey jisu ubaga kamay na ngangko kibano hay thumoy na tijan bada mana Abraham ni matam ni yengaga Abraham bu ishora magi machani pa Isaac bu ishor bu kadlo hay adugi wari aduda ishori yaw bibiba adu bu oy bazala natural Isaiah chapter 53 le ko yengabadi yaw hay na ishori yaw hay mo thinga dani madugi wahi aduda chat bazala natural Israel di matam the Old Testament ayuk nundang Iraq puja tawriba matlab pa khidmat hay ishor bukat diba adugi wahi aduda base abo chala natural karmano hay mo inchilin bada sidagi sigi verse quite enough na se Exodus chapter 12 ki chapter ase masigi wari si koyra me hay na scholars in yana bane madana masigi verse ko ni hana phapta na bai magta Exodus chapter 12 ki wari sa ay nasmay na pen sang dalinge Exodus chapter 12 asida Abraham ni matamda ishona ko birehe Abraham asibo job ama semkat na bai magta masigi covenant masigi promise di mama ngai di lai khabane adu bai Abraham ko ko smile la aga hojikti magi jati semkat na bahin ko ko chapla hore adugo wari markado wari ni am leikre Israelites sing sina Egypt ta changa adu leikiba adu ki thokpa ngamdraga matang chahi si mayam chakra chahi cham riu ki bane adu da ishona Moses ko khan hore ga Aaron mabani ko khan do pire herga Israelites sing sigo Israel macha sing sigo Egypt dai ko thokna ba gi damak haina Moses ke Aaron ko tharga masigi manung sida 10 plagues tara kane masigi chapter 12 chapter 11 ke 13 ko parade aroi ba plagues si wari misidi yawe masigi wari sida aroi ba sida ishona haidi madugi nungda aduda ai lalakani ishor ai lalakani haibani ai lalaga madu kilumit aduda numit tara ni subada yaw am khandoro yaw am loro am di tara Madi isu bakanda madu hatlo madu hatlaga madugi I ado thong da taisa lo sayo haibani masi tawram daba imung sing dade amadi masi tawraga imung manung da lekhira miyo sing dade madugi nungdam do imungi miyo ikadna sa jiba yawna ahanba the first born son ahanba pokpa machan pa pring masi sigani madugi nungdam da haibani madugi wari ne ahi maduda ishor lala lala matamda Israel singna irte tayamali makka igi mapandagi yawi mapandagi moidi kanbiru khani adubu Israel nataba or tayam da imung khing makka nungdang da asiba hai thokane imungi khwaidagi first born yang han pokba nipa khuding bakse madui nungdang da sibane im thongan amadagi thongan ama imung amadagi imung ba asibage nongnya da ahinnya da asibage khonjel matang lapane Bible na haidi sa sam jiba ko yaw na siya haibane masigi si Apostle Paul na mga quote bane kana madud chang right madudagi ahi madud
Pharaoh magi kalaba thamoise masigi incident thokibadagi Israel sinasibu ningtamba piki masigi nungdang dada ningtamba pirega nongalakba ayukta Israel singsi Egypt haboga chalaga ishorna pibiramba magi promised land Canaan si tamna masigi wari se hokibane madu chakibane amadi masigi numitagi ishorna mogi loina bire herga masigi wahay si paba matamda masida koina points mari kawa yagba khathengne अखोना अयामा मतम नमस्ते येंगसे याव असिगी ईद येंगने अदुबु स्कॉलर्स खरने हेन नमुना थिजन कांदा पॉइंट्स मरी से थादोक यादबा मस्ते येंगबा यादबा मलेरमे अहान ब पॉइंट मदुगी नुंगाम दे जजमेंट बिचारबा नुंगाम ने हायबन बिचारबा नुंगा करिगी तमकनो हायबदि इजराइल सिंगसे बिचारबने अमदि मदुदा इजिप्शियन इजिप्ट की ईश्वर बनिंग दबा जाति मोय बिचु बिचारबा Israel sing city Ishor the Kando Krishaba, Ishor the Masawa Kraba, Ishor the Imo Kraba Jati, Abu Masikham the Jati, Egyptian sings in a line of the labor voice in Israel the number walk on the labor, Mina in the sinner, but on Sang the labor. Masina, Maramoy had the Moy, Ishor the people, the promised land, and say, Yohan the Matugi Wadi is the Ishona Bizarre. Pharaoh the Horeb, the Egyptian claim of Bizarre. Amadi Israel seems to be bizarre. First, 100 judgment. Masih nungdang si judgment bizarre. Karena bizarre guna Ishor masamak. Karena lagi besi Ishor masamak nungdang segala kene. Adugu lalat pematam sida Ishor namu ketom hanggopi. Bizarre sedi kan bila lebih kemakan lembi pina bibane. Madudi yaw amahado numitarani subada yaw amahado. Sorry, numitarani subada yaw amaloro. Taran marini subada yaw to hado yaw adugi iye to tayo. Ishor na lembi pina bibane. Judgment bizarre sedi langkong naba. I think sida two groups of people. Ako ini groups ani kami. Ubak kami madudi. High in the ngasai I tayo daba imong na awaba. Mikap miraw ko imong da asiba thokpa. Whereas atopa group aduna high in ba Ishor na pina biba lambi aduda high in leher ga yaw to hater ga I tayo singati celebration haron mai ba. Bible na high di ahing adu moina tan jagani hati ba yaw adu jagani tan jaga hay mahi thakwa hibsde nungai ba celebration haron nungai ba ne. Ahing adu moina adu jagani two groups of people high in ba imong adu haron nungai ba mata. High in the imong, high in the jati, high in the music with it. A she but for player, a hing under the makeup mirror on the Kumba. Oh, big madam. Number 2, an issue of point the Ishona judgment in a bizarre, the women, Mapumo in a Misako in a Lala Pista. Ishor Masamak Namuka, Lambi Handopagi, Masamak the Lambi Adugi. What's up more way herga? Mugadam pina viva, Madudi, Yaw Hadlo Hagni, Yaw Hadlo, Yaw Ado, Ishona Muipina be hergan, say judgments they can be never convey the Magda. I think that I played a car in the day, a she behind it won't put him at the toy. Mashiram the day, having in the among the Mioising, a hand of Pop Machanpa, putting out Sibane. Whereas hiding in the moon the soup, Yaw Sibane, a she was in the toy. Sidaso asiba to masidaso asiba to karama asiba no asidari Ishona pina biba mahaki potsa gadun sibi kiba substitutionary death. Israel singi hagi in the singi moigi in behalf the moigi mokut sille herga yawadana sibiba sidana hagi in the bagi masamak sibiba asiba ani thopane adugo hagi in the imungdi Ishor masamak de yawi satam adulore herga moigi man sibi herga Israel singi sukan biba akum suba point the sibire yawadana sibire madana konade sibibana konade Bible haidi I edu tayi bayade haide I edu tayi bayade Bible na kari hai Christagi I na chamthok taba Jisu Christagi I edu na chamthok taba imung khuding ma mioi khuding ma ti kan biba arang kubam khangoi haide nungdang asida yawadu hatna basu yawadana thonga dama magi I edu tayi hodaba taradi asiba han thokani Bible na haidi there is no forgiveness pap copy ba haide lete I tadna pap copy ba lete Hebrews ta haidi amuka Old Testament na pina Leviticus matang parko matamda I asina mioi be punsi I edu da punsi le haide I tayo yawadu halagi I tayo haina haide basidi
thawai amagidamak amana sibiba thawai amagidamak amana mahut siliba iadagi mahutta maduna asibadagi kanbiba phangba aroiba points mari subadadi aking asidagi judgment dagi kanbiba phangre haiba inbagi maramna karigdama kanbiba phangna yawadna mahut silaga yawadagi iduna moi kanbiba phangle haiga nungda adagi haiba inba imung khudingmak Israel khudingmak se anuba community anuba single promote ishorna leibi kraba ishorna lobi kraba ishorna haiba ile haiga mahaki da makloshin jiba single promote madu numit da nomala kadagi di mathang ishorna loina bega moise ching krabane akoi ubaya 40 years chahi khumpu wilderness moya chakpa matamda haiba sai ishora leibi kraba miyo kuding magse ishora pinabi moyi chabale changai le tabam matamda ishora mana pinabi thakngai le tabam matamda ishora pinabi apapa jati mayam la paraku matamda ishora moyi damak lan soknabi moyi kari la anything moyi awa kunsila matamda ishora mamang khare haiga moyi loina dibne nungsa sabasu sahande pillar of clouds amadi nungdang sumaina ishona chingdi bane masigi communities di ishona changza ka ishona leibi ka community masigi wari se koina parku matamda Calvary cross da Jesu Christana la ko herga akoi da maksibi ni ko haibige wari masida mangi amaka akoi ubo phange maddi Calvary cross da Jesu Christana la ko herga nang ai da maksibi ni amagi madda shibirga idana chamthok pe imung khuding maksidi ishorgi singlu ishorgi community ishorgi family oigani haibse masida ubo phangane aduna masigi wahai se John the Baptist na Jesu Christ hek ubaga masigi mamang di John the Baptist na haira wase Christ lakani masaya lakani akoi iraga tilare asmain haira medu masigi incident masigi matam sidadi yengo akoi na masaya ngariba sorry Old Testament dagi akoi na ngariba masaya do ishorgi yawado masida leire mahakmakni nangi pap do bigidoba nangi tagang sigi pap do bigidoba haina proclaim the but declare the city man Exodus chapter 3 of the why is the yeng leherga amari Calvary cross yeng leherga ani angle as man yenga Jesus Christ as man declare the word Calvary cross ekoni yenga matamda aya matamda ekoni yengadi mi oiba ekoi mittagi ekoi khangjaba ngamdagi yengadadi ekoi Calvary cross ida kopiba nungsibiba thauja masi mayam se ekoi uba phangane adaba Calvary cross ida ekoi kawai gadi angles ani le mi oiba yengba ma ishona yengarpa ma angles ani le bane mi oiba yengba ekoi nungsa haikre nungsiba uye forgiveness kopiba mercy grace haiba mayam se ekoi uba phange where is ishona Calvary cross yengarpa matamdadi awaba bichar ngasai haiba Exodus chapter 3 of haiba bichar judgment di saktam amusida ubane Calvary cross di ngasai Exodus chapter 3 of the haiba kumna aking Calvary cross di Jesus Christ happen misidi judgment di bichar di numit ne kana ko bichar to ribano ekoi miyo tai ko sikimiyo koding ma nang ayam da bichar to ribane Israel bichar to kumna Egyptian bichar to kumna haiba ingo mayam sigi bichar to kumna Calvary cross the bichar to ne adu ishona mo lambi pilabi madu lambi de karino Jesus Christ asina nang ai mahut sil herega ngasai gi yaw hat ko kumna man misida nang ai mahut sil mane adu na ishona sarga de Calvary crossing ko matamda ai ko koding maki amwa koding maki pa nang ai to hai ko mayam to khiba Christ ko thajadaba chadhai ko lambi kaya chakhiba masigi pa mayam si masida urega judgment bichara mala pare madagi bichar de ashibagi bichar lapane adu ishori thu nusibiga thojang pandage mana lambi hangbo perga Christian nan agi mahutta Calvary cross de shibiba low bikiba ani shubada de mahaki e Christian e ngasi akoi Manipuri da Christian mayam le tamko ichini no mayam Christian ne Nagas mayam Christian ne Kuki mayam Christian ne there are so many communities mayam le Christian ne declare kariba adu hangba ya wa hangde tasengna Christagi iduna taibi khaba chamthok pi khaba imungra misakra habi question amadi le
Ngasay na hay kibagumna yawa do hap na herga maduna ka kona de nushir bi shile nausing maduna kona de yawa na hap na ilay ho do imong di ashiba hay to ibani ngasi Christian di imong da po kibagi maram na Christian di kun da po kibagi maram na Christian di lamang da po kibagi maram na pongthok chana ide Jesus Christ da tung iliba Christian amani hay chadde adugo taseng na Jesus Christ gi ida na dai bi kara Jesus Christ gi ida na chamthok bi kara Bible na hay gi Jesus Christ gi ida chamthok da bamya kuding matade ashiba loiraga Adri matung tarapa, matang tarapa pun sidagi norok aduna ngai galai hai. Krista gi ina chambi daba. Akum suba ngasai man hai ki bagumna matang poi tarapa dadi. Calvary cross ki numit asidagi. Jisu Krista ki muhut silagi sibire magi ina tai bikraba imung kudingba mil kudingba sidi new community. Another single oi kai hai. Another single. Apostle Paul na kari hai. Ai koi sin top oi rame. Krista ko yen tiba misak oirame Ishor ko lan taba misak jati oirame Adugo Jisu Krista ki tojawa paldagi ngasidi adopted son and adopted daughter Ay ko si mana lay bikraba mana lawsin bikraba machani pa amom oire madugi na magnay ngasi ko